Number 1. Adom khangbibra. Haudong hairiba jiba sa taibang mioibaga yengnabada numidangi matam sida saruk taruk hena sengna uba phangi. Masigi maramdi haudonggi mamitki maning thangba nakanda yauriba membrane asigi matengnani. Number 2. Hena ngagliba amasung nungaitaba wafamdi jangalda leiriba sa singi ningthau nongsa sa haukiba sahi kungi mamangi record yengma matamda hana leiramba masingdagi 50% hena hanthare hairi. Number 3. Samu hairiba jiba asigi nakong sina masagi body temperature sa sang naihanbada chauna mateng pangli. Number 4. Masimadi angang oiringi matamdagi sum hangnabi sanabasu yarumgani khanjai. Mathang manau naina 1 dagina 100 phawba tension nabagi apunba total sa 5050 ni. Manga subada haudongge anawa point ama pallabada taibong mioibaga yengnaba matamda mahakna namba ngamliba manamgi sangsa saruk tara mali hena namba ngammi. Taruk subada malem prithibi apunba asida khwaidagi common oiba mayamna khwaidagi khangnaba language sa karino khangbibra. Mandarin, Chinese, Spanish amadi English ni. Number 7. Khangjinbada kanagari khanjai. Numidangi matamda uriba tha asa malem Prithividagi leptana khazik khazik lapthorakli. Masi hai haidana yam ka hena lapthokrabadi haina khanbirunu. Prithividagi lapthokibagi khongchat aduki matik tappe. Sahi khudingi mana lapthokliba sang asa tharoi amaga karigumba lamjen tanaba matamda inch ama phabatana tharoidagi hena chatli. Number 8. Adom khangbibra jangalgi sa singi ningthau oiriba nongsa sa mana kanna ngangduna law khongba sa kayamuk yamna lapna chatpagi haibada kilometer 9 lapna leiba mafamdagi sengna taba phangi. Number 9. Adom khangbibra haudong hairiba jiba asina atopa jiba singda yaudaba akhanaba organ ama yauri madudi makhoigi yagi mathak thangba saruk asida uriba asini. Number 10. Adomge khutsa sing adugi marakta khwaidagi sensitive oiba khut asa khubiga hek thangnana leiriba index finger haibadi khudombi aduni. Number 11. Africa da leiriba hippopotamus singsa atopa sa singdagi taibang mioiba hatpagi record na hena yamli. Number 12. Masimadi angakpo oigani khanjai. Armadillos hairiba jiba asa madi amuktada macha mari pokani. Hena ngaklibadi mana pokliba masasing asa chap manaba sex oigani. Haibadi laba oiragana laba ngakta amom oiragana amom ngakta oigani. Pung kunmari na saba nong masida mana tumliba sa pung taraga taruk. Cute hairap oiba jiba sina leprosy hairiba sathi krabalaina asibusu sandokpa ngamli. Number 13. Aikhoi mioibagi pikraba khonggi saruk asida saru kunga tarukna nahakpu karida soikigadage haina section na senazari. Number 14. Yen amana khwaidagi sangna leptana paiba ngambagi record sa 13 second na oiri. Number 15. Adom khangbibra pung kunga marina saba nong masida adomna mitkup liba sang asa pulap punsinbada 30 minute ki sang da oigani. Number 16. Masisu angakpa ama oigani khanjai usek hairiba jiba sina karigumba posak ama saraga yosanbada gravity na achauba mateng pangli. Karigumba gravity leiramdrabadi kamdauba. Number 17. Reindeer hairiba saji makhal asina khwaidagi pamjaba sinjak sa lafoi oiri. Number 18. Sangchatta taibang mioiba amagi brainda isingi sang asa 78% gi sang da yauri. Number 19. Ningsing bayay ingsok lising ambaga chanipan humbadaraga nipan gi February gi tang kunga mathoida puthokiba ahanba telephone book asida mio yankhai gi maming ibam khak yauki. Aroiba point oiriba number 20. Yamna powerful oiba naton paliba khara nanba mafamda thamlagana nungsiba apamba phawba amotpa mafamda leiragana mangondagi hena motpa leitaba taibung mioibagina chinjak oiriba ok haiba jiba sa mahakna mathakta yengkhatpa haibadi sky da yengkhatpa haiba sa oithoktraba thabak amani.